ꯇꯧꯋꯦ ꯅꯪꯕꯣꯕ ꯅꯣꯡꯅ ꯄꯣꯡ ꯑꯃꯈꯩ ꯂꯥꯛꯑꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣ ꯅꯣꯡ ꯂꯥꯛꯑꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯂꯥꯛꯄꯨꯗꯤ ꯂꯥꯛꯇꯣꯔꯦ ꯃꯣꯏꯁꯤ ꯍꯤꯌꯥꯡꯂꯝꯒꯤ ꯕꯤꯄꯤꯟ ꯂꯣꯏꯗ ꯉꯥꯏꯔꯤ ꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯄꯨꯡ ꯀꯌꯥꯅꯣ ꯑꯗꯨꯗꯤ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯩꯅ ꯅꯪ ꯀꯥꯏ ꯌꯧꯔꯒꯦ ꯑꯝꯗ ꯑꯩ ꯀꯛꯆꯤꯡ ꯌꯧꯔꯦꯅ ꯍꯥꯏꯔꯦ ꯑꯩꯅ ꯉꯥꯔꯧ ꯂꯩꯇꯦꯅ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯗꯤ ꯆꯨꯔꯥꯀꯣꯔꯣꯟ ꯌꯥꯎꯔꯨꯕꯅꯤꯅ ꯍꯥꯏꯗꯤ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯉꯥꯔꯧ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯑꯩ ꯅꯪꯒꯤ ꯉꯥꯔꯧꯗꯨ ꯂꯩꯔꯒ ꯑꯩ ꯂꯥꯛꯑꯒꯦꯀꯣꯅ ꯍꯥꯏꯅꯔꯒ ꯑꯩꯅ ꯉꯥꯏꯔꯒ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯉꯔꯥꯡ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯥꯁꯦ ꯁꯤꯗ ꯀꯩꯔꯛꯇ ꯆꯨꯔꯥꯀꯣꯔꯣꯟ ꯂꯩꯌꯦꯅ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯦ ꯑꯗꯨꯒ ꯃꯥ ꯆꯨꯔꯥꯀꯣꯔꯣꯟ ꯌꯥꯎꯔꯒ ꯃꯥ ꯏꯝꯐꯥꯜ ꯆꯠꯅꯦꯅ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨ ꯅꯣꯡꯁꯦ ꯀꯟꯅ ꯂꯥꯛꯄꯩꯗꯨꯗ ꯑꯩꯅ ꯐꯣꯟ ꯇꯧꯋꯦ ꯅꯪ ꯕꯕꯥ ꯅꯣꯡꯅ ꯄꯣꯡ ꯑꯃꯈꯩ ꯂꯥꯛꯑꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣ ꯅꯣꯡ ꯂꯥꯛꯑꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯂꯥꯛꯄꯨꯗꯤ ꯂꯥꯛꯇꯣꯔꯦ ꯃꯣꯏꯁꯤ ꯍꯤꯌꯥꯡꯂꯝꯒꯤ ꯕꯤꯄꯤꯟ ꯂꯣꯏꯗ ꯉꯥꯏꯔꯤ ꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯄꯨꯡ ꯀꯌꯥꯅꯣ ꯑꯗꯨꯗꯤ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯩꯅ ꯅꯪ ꯀꯥꯏ ꯌꯧꯔꯒꯦ ꯑꯝꯗ ꯑꯩ ꯀꯛꯆꯤꯡ ꯌꯧꯔꯦꯅ ꯍꯥꯏꯔꯦ ꯑꯩꯅ ꯉꯥꯔꯧ ꯂꯩꯇꯦꯅ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯗꯤ ꯆꯨꯔꯥꯀꯣꯔꯣꯟ ꯌꯥꯎꯔꯨꯕꯅꯤꯅ ꯍꯥꯏꯗꯤ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯉꯥꯔꯧ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯑꯩ ꯅꯪꯒꯤ ꯉꯥꯔꯧꯗꯨ ꯂꯩꯔꯒ ꯑꯩ ꯂꯥꯛꯑꯒꯦꯀꯣꯅ ꯍꯥꯏꯅꯔꯒ ꯑꯩꯅ ꯉꯥꯏꯔ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯁꯤꯗ ꯑꯉꯥꯡ ꯑꯃ ꯃꯣꯏ ꯁꯥ ꯂꯩꯕ ꯆꯠꯂꯨꯕꯒꯤ ꯅꯣꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯋꯥꯛꯀꯤꯡ ꯁꯥ ꯂꯩꯊꯣꯔꯛꯄꯅꯦ ꯑꯗꯨꯗꯤ ꯁꯤ ꯀꯥꯈꯠꯂꯣ ꯇꯣꯡꯁꯦꯅ ꯂꯥꯛꯑꯒ ꯃꯣꯏ ꯑꯉꯥꯡꯗꯨꯅ ꯇꯣꯡꯉꯤꯕ ꯑꯉꯥꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯂꯤꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯌꯦ ꯕꯥꯖꯤꯗꯣ ꯁꯨꯃꯥꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯦꯅ ꯑꯗꯨꯒ ꯑꯩ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯑꯝꯇ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯃꯥꯗꯣ ꯐꯥꯎꯔꯛꯄ ꯉꯝꯗꯕꯅ ꯋꯥꯔꯤ ꯐꯣꯟ ꯇꯧꯔꯛꯇꯕꯅꯦꯕ ꯑꯩ ꯃꯥ ꯌꯥꯎꯗꯅ ꯋꯥꯔꯤ ꯀꯥꯞꯄꯝꯃꯤꯁꯦ ꯄꯨꯡ ꯀꯌꯥ ꯑꯗꯥꯏ ꯑꯣꯏꯗꯣꯏꯅꯣ ꯀꯥꯞꯄꯝꯃꯤꯁꯦ ꯄꯨꯡ ꯀꯌꯥ ꯑꯗꯥꯏ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯄꯨꯡ ꯒꯥꯡꯐꯥꯎ ꯌꯦꯡꯗ꯭ꯔꯦ ꯑꯩꯗꯤ ꯍꯩꯃꯥ ꯍꯥꯏꯔꯒ ꯑꯩ ꯂꯧꯔꯣ ꯄꯨꯈꯠꯈꯤ ꯍꯥꯏꯕꯅꯤ ꯑꯩ ꯃꯤ ꯍꯥꯠꯄ ꯄꯨꯊꯣꯛꯇ꯭ꯔꯤꯕꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯛꯆꯥꯡ ꯂꯧꯒꯤꯔꯣ ꯏꯄꯨꯔꯣꯏꯕꯅ ꯌꯨꯝꯕꯨꯅꯦ ꯏꯄꯨꯔꯣꯏꯕꯅ ꯏꯆꯥ ꯑꯍꯨꯝꯁꯤ ꯆꯦꯟꯕꯅꯦ ꯑꯩ ꯑꯗꯨꯃ ꯑꯩꯉꯣꯟꯗ ꯑꯩ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯝꯗꯦꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯍꯥꯏꯕ ꯑꯃ ꯊꯣꯛꯇ꯭ꯔꯣ ꯑꯩ ꯈꯜꯂꯔꯣꯏ ꯍꯥꯏꯕꯅ ꯌꯥꯗꯦ ꯉꯔꯥꯡ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯤꯁꯦ ꯑꯩꯈꯣꯏ ꯄꯨꯡ ꯀꯌꯥꯃꯨꯛꯇ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯩꯅꯣ ꯌꯨꯝꯗꯒꯤ ꯄꯨꯡ ꯀꯌꯥ ꯑꯗꯥꯏꯗꯒꯤ ꯊꯣꯛꯄꯤꯒꯦ ꯄꯨꯡ 10 ꯃꯣꯏꯒꯤ ꯀꯩꯔꯛꯇ ꯑꯉꯥꯡ ꯑꯃꯁꯨ ꯆꯨꯔꯥꯀꯣꯔꯣꯟ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯦꯛ ꯇꯨꯝꯃꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 20ꯐꯥꯎꯗ ꯊꯣꯛꯕꯅꯤ ꯌꯨꯝꯗꯗꯤ ꯀꯅꯥ ꯀꯅꯥ ꯊꯣꯛꯄꯤꯈꯤꯒꯦ ꯃꯇꯣꯝꯗ ꯊꯣꯛꯈꯤ ꯃꯥꯁꯤ ꯆꯨꯔꯥꯀꯣꯔꯣꯟ ꯌꯥꯎꯔꯝꯃꯒ ꯏꯝꯐꯥꯜꯗ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤꯕꯅꯤ ꯁꯤꯁꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯑꯗꯒꯤ ꯑꯁꯤꯕꯁꯦ ꯑꯩꯈꯣꯏ ꯂꯧꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯔꯥꯟ ꯐꯅ ꯂꯩꯔꯒꯁꯨ ꯄꯥꯔꯇꯤꯁꯤꯡꯅ ꯃꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯅꯤꯡ ꯄꯤꯕꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯡꯗ ꯃꯈꯨꯠꯇ ꯀꯥꯞꯄꯤꯔꯝꯃꯣ ꯑꯗꯨ ꯅꯠꯇꯅ ꯄꯨꯔꯥ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯕꯁꯤ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯦ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯂꯧꯅꯤꯡꯗꯦ ꯃꯁꯤ ꯑꯩꯗꯤ ꯆꯦꯜꯂꯒ ꯑꯩ ꯆꯠꯈꯤ ꯃꯇꯝꯗꯗꯤ ꯑꯆꯧꯕ ꯀꯣꯚꯔ ꯑꯃꯒꯤ ꯑꯩꯈꯣꯏ ꯗꯕꯜ ꯕ꯭ꯔꯦꯟꯒꯨꯝꯕ ꯐꯣꯜꯗꯤꯡ ꯑꯃꯒꯤ ꯃꯀꯨ ꯀꯣꯚꯔ ꯑꯃ ꯇꯥꯔꯝꯃꯤ ꯃꯆꯥꯗꯤ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯣꯛꯏꯕ ꯐꯤꯕꯝꯁꯦ ꯄꯨꯔꯥ ꯁ꯭ꯋꯥꯏꯗꯒꯤ ꯇꯧꯔꯒ ꯅꯥꯀꯟ ꯑꯃ ꯐꯥꯛꯇꯣꯛꯑꯝꯃꯦ ꯑꯃꯅ ꯐꯥꯎꯔꯝꯃꯦ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯃꯔꯨꯁꯤ ꯃꯆꯥ ꯅꯠꯇꯦꯅ ꯈꯜꯂꯤ ꯑꯩ ꯋꯥꯈꯜꯗ ꯃꯥꯒꯤ ꯀꯣꯚꯔ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯗꯤ ꯂꯩꯈꯤꯕ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕꯒꯨꯝꯕ ꯂꯩꯕꯤꯕ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯅ ꯈꯜꯂꯤ ꯃꯥ ꯊꯤꯀꯥꯅꯕ ꯈꯣꯠꯅꯕ ꯊꯤꯀꯥ ꯃꯁꯦꯟ ꯌꯦꯠꯅꯕ ꯈꯣꯠꯅꯕ ꯂꯩꯇꯦ ꯃꯁꯤ ꯀꯩꯅꯣ ꯑꯣꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯈꯨꯗꯦꯛ ꯑꯣꯏꯒꯗ꯭ꯔꯥ ꯃꯣꯏ ꯅꯨꯡꯁꯤꯅꯗꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯇꯥꯡꯕꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯨꯝꯅꯒꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯑꯣꯟꯂꯣꯏ ꯀꯌꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁꯅ ꯃꯥꯅ ꯂꯥꯜꯂꯝꯃꯒꯁꯨ ꯆꯨꯝꯃꯒꯁꯨ ꯆꯞ ꯆꯥꯅ ꯊꯤꯒꯠꯄꯤꯕ ꯍꯥꯏꯕꯗꯨꯃ ꯑꯩꯒꯤ ꯃꯣꯠꯇ ꯏꯆꯥꯅꯨꯄꯥꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯂꯧꯕ ꯄꯥꯝꯗꯦ ꯌꯥꯑꯣꯟꯂꯣꯏ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯅꯁꯨ ꯃꯣꯏꯅ ꯑꯣꯏꯔꯒꯁꯨ ꯀꯔꯤ ꯃꯔꯥꯜ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯗꯨꯒꯤꯗꯤ
ꯐꯣꯡꯗꯣꯛꯍꯟꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯊꯤꯒꯠꯍꯟꯅꯤꯡꯉꯤ ꯑꯗꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒ ꯄꯨꯟꯅ ꯌꯥꯋꯣꯜ ꯀꯥꯡꯕꯨ ꯄꯨꯟꯅ ꯊꯤꯒꯠꯄ ꯄꯥꯝꯃꯤ ꯊꯣꯛꯏꯕ ꯖꯒꯥꯁꯦ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯏ ꯖꯒꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯁꯦꯛꯃꯥꯏ ꯕꯦꯔꯦꯖ ꯌꯧꯒꯗꯕ ꯄꯣꯁ ꯃꯈꯣꯡ ꯑꯅꯤꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒ ꯂꯩꯕ ꯀꯩꯅꯣ ꯊꯣꯡꯒꯥꯜ ꯀꯥꯔꯛ ꯑꯃꯗꯅꯤ